यूरिया की ऑथोराइज डीलर सिंगना अप्रूव रेट तगी हेन योनबदा लेंगाक ने एक्शन लौब होख्रे एग्रीकल्चर डिपार्टमेंट ना चेक्सिन न होटनबदगी फ्लेग तरी यूरिया लैब फंगद्रबनी हाइना एग्रीकल्चर मिनिस्टर ओइनाम लुखोइना थमलकली एग्रीकल्चर डिपार्टमेंट की हार येनबगी थवोंग असी मओंग मरिल तादे हाइना लौमी सिंगना पेंदब फोंदोरकली डिपार्टमेंट की माइकेदगी पॉलिसी लेतब मओंगदा ngaiha ki wa ngangduna leire haina maral sirakli Hatta Golapati da curfew manungda lampak da thoktuna football sanaramba miyoi ama police lakpa ubadagi Imphal Turel da chongthaduna chenaba hotnabada Turel dagi fawgalakidre hauzik fawba thiba khangdana leiri Amasung India da haukiba pung kunmari da miyoi listing nipugi mathakta COVID positive oikre laina asidagi miyoi chamari ga kunithoi leikidre miyoi listing kunthra taru khenbana fagalakpagi chang chada marfutara tare dasmik ahumbanga oire Mayam khurumzari adom na yengbirbu impact news ni airina thinguzamna hauzik pungjas fawbagi maru pausing miyam da pizari State asida lairiba यूरिया की ऑथोराइज डीलर सिंगना इंडिया गवर्नमेंट ना अप्रूव तौबा रेट तगी हेना योनबा डीलर सिंग की मथकता लेंगाक ने एक्शन लौबा होख्रे एग्रीकल्चर डिपार्टमेंट ना चेक्सिन ना होटनबदगी चाही असिगी ओइना ब्लैक मार्केट ता यूरिया लैबा फंगद्रबनी हाइना एग्रीकल्चर मिनिस्टर ओइनाम लुखोइना थमलकली बाबूपरागी सेक्रेटरीएट लैबा ऑफिस ता पौमी सिंग उनबा अमदा मिनिस्टर ओइनाम लुखोइना हाई स्टेट असिगी अपुनबा यूरिया की दरकार लैबा असि बेग लाख मंगा लिसिंग यांखैनी अदुगा सेंटर ना स्टेट असिगी पीरिबा यूरिया बेग ना लाख मरी लिसिंग निफु खक्तनी चाही असिगी ओइना जुलाई की तांग मरी दगी हौना महागी अकनबा मिचे मखादा खरीफ सीजन असि नंगनबा हाइदुना यूरिया बेग लाख अनि लिसिंग यांखै मंगा मांगजौनना चिंगसिनबगा लोइनना डिस्ट्रिक्ट एग्रीकल्चर ऑफिसर की खुथांगदा यूरिया बेग लिसिंग यांखै मरीगी चमरी सुपना अहुम लौमी सिंगदा फंगहनख्रे यूरिया बेग लिसिंग हुंबुद्रा हुंदोइगा चत्रुक मरफुतराना लोकल एमएलए सिंह की खुथांगदा अदुगा बेग लिसिंग तरुक चनी हुंफुना फार्मर की सिंगी ग्रुप की खुथांगदा लौमी सिंगदा फंगहनख्रे हौजिक फावबगी ओइना यूरिया बेग लाख अमा लिसिंग हुंबुद्रा निपानगा चत्रुक मरफुतरा हुंदोइ लौमी सिंगदा फंगहनख्रे मखाताना इम्फाल ईस्ट इम्फाल वेस्ट थौबाल अमदी बिष्णुपुर डिस्ट्रिक्ट की ओइना यूरिया बेग लिसिंग कुंथ्रा तरुक पीनबा थौरांग लेरे यूरिया बेग सिंग असिना डिस्ट्रिक्ट सिंगदा यौबगा लौमी सिंगना दरकार लैबा सेल्फ आइडेंटिफिकेशन डॉक्यूमेंट पुथोकलगा लौबियु मिनिस्टर असिना मखातारादुना मीडिया की खुथांगदा लौमीना यूरिया हौदबदा लौमी सिंगना डिपार्टमेंट होटनजरिबा सिंग असि मियामदा ओना तैनना उहनबा याबा मओंगदा लोइनना लेंगा की पॉलिसी हैतबा अमदी लानना तौबा मानबा मओंगदा वाफम क्या थमलिबा असि लाइबक थीबनी हाइखी The state government jiri dagi amu Imphal tana loading, unloading, transportation charge yauraga 180 rupees per bag. Akhoi na puthokchari ne khoi department dagi kana gi damukta farmer sirin auction gi. Akhoi hojje Manipur da authorized dealer yamnu lei. Aduga super potassium DAP maman yang wang na yolega hari sidi akhoi agriculture department na control tawba item natti khoi na tawjai only area khatani factory ga link tawnaga mo yanajar ga dealer amani permit pairabani haidin yolaga su government of India gi approved rate amale sigi rate sidagi kanagom XYZ amana sumaina blade ta kaida unauthorized rate to da yolamba taragadi koi act to gi matungina haba punba tawani haidana notice thokraba matungda Thoban district da violate tawraga yolamba kholamba tawdagi phadana lawa mayam da government subsidized rate ta yen gi khokki mayam thengna bidamgani koi hoje harasi wati lakadoba state sigi oina daka oiba requirement both hill and valley lak manga ga lising yang khaimu daka lebada dago mena khoi gi damakta allocate to biraisi lak mari ga lising nifu 1,10,000 mukti khoi da masigi gap si lai within short time da august tha lemhoriba remaining quantity si soidna yorani sisu walhoriba farmer sing har khungau de haibo sing do khoi phangnana gi damukta khoi makha ta ba step amu paikhat jage Nakalamaromda Agriculture Department ki mong maril tadaba harian bagi thongda longmi singna penda bagi kholau leptana launarakli Hiram asiga mari lainana Sanjen thongda laiba Agriculture Department ta Manipur gi tongan ba district singdagi lakpa longmi singna sinduna pangthokiba unaba amada Santi Kumar kauba miyoi amana phongdokibada chahi asigi oina kumgi nong matam chana chudaba maram oiraga longmi singna lau panba yadaba matam da su lengak na ningthina miteng changbi drabasu longmi singna yamna wana hotna zatuna lau panakhi
अदुबु हौजिक लौदा हार चाइबा यारबा मतम असि यौरबा फाउबा डिपार्टमेंट की माइकैदगी पॉलिसी लेतबा मोंगदा ngaihak ki wa ngangduna leire maru oina haukiba numit kayani gi mamangdagi lawmi singna curfew manungda fauba yamna wana department asida numit khudingi laktuna har launaba chalan fauba kaklabasu ngasi fauba phangdaba lawmi kya yauri masimaktasu department na har lauba lak department ta har lauba laklaba DC office na pigani haina paukhum pirakpadagi DC gi office ta chatlaga hanglubadasu knowledge ningthina leiramde मतवसुमना डिपार्टमेंट ना असेंग बलौमी सिंगदा ngasi फाउबा हार्निंग थीना पीदना थमलगा लौ उदबा मिनिस्टर MLA अमदी ऑफिसर सिंगदा ओइना पीदुना लेरे मरम असिना हिरम असिदा लेंगा की मरी लेनबा सिंगना मित्येंग चंगबीदुना मतम चाना लौमी सिंगदा हार फंगनबियु हाइखी हार जो ना लौ चपदा दिसीना मुपीनी मुहारे अदगी एग्री लफेना मुपीनी हारे सिदम लाओ मुहारे अखोइ लौमी अखोइ अदम उरुरु लेरगा तौरे दना हामगदा अखोइ एग्री अखोइ लफेन तौबदा थाना खुतन तानरे MLA गिनी हाइबा कांगबु अम लागा दि दिओ सि इरगा दि पीरी MLA गी कनोसिंग दिना लौ सि उबिरबरा अखोइ लौमी सि लौ उबिद्रबरा लाफिरि बैसिनि लौ पुनमक्से हार गी तमक्ता लाइबनि नोंमा लाफ मतमदा अखोइ थाव ममन नावसि पेट्रोलदा लुपा चामगा लुपा मंगा तरुक लेरे ngasi mari mangarag sure akoi laise ado makoi gi MLA na natraga mantri sing na natraga ai basing gi de adum chalan je sung kakpa counter si uji akoi na atai su thingjen biro akoi me yang gi pidrabani na hairaga uji akoi na adu gi wakachab COVID-19 lakshina laukalak liba curfew manung da lampak ta thoktuna football sanaramba mioi ama police lakpa ubadagi turel da chongthaduna chenaba hotnabada turel dagi fagolakidre thaudok adu ngarang nungthil pung mari makhairom taba matamda Imphal East ki hata da thokibani laibak thiba thaudok da turel da lupkhibadagi ngasi fauba thiba khangdana leiriba mioi adudi Thaubal district ki Sangayumpham Mairel Khuldagi MD Faris Khan chahi kuntaruk apokpa lekhidraba wangmamayum islauni Impact News na fangba paugi matung inna Faris mahaki Golapati maning laikai da leiba mache Romina gi yumda lakibani loinana ngarang nungthil Imphal Turen mapan da leiba sanabung amada Faris yauna mioi khara football sanaduna leiringaida Imphal East Commando gi team amana mafam aduda COVID curfew amasung SOP ngaktabasing yumda tanshinna balaki Commando team aduna Miyoi Singh Tansinba lakpa ubada mafam aduda sanaramba Miyoi Singh adu Imphal Turelda chongthaduna chenaba hotnabada Faris Turelda lupkibani hairi Nakalamaromda Imphal Turelda lupkraba Miyoi adu thinanaba Imphal East DC Office da pau pibadagi Additional Deputy Commissioner Imphal East DC Samim Ahmed Sahana Relief and Disaster Management Manipur gi Director da Cherol ama iduna khanghalakpadagi hauji National Disaster Response Force amasung State Disaster Response Force ki apunba team amana thibagi thabak chathari team asigi boat ani driver amadi atai khuchu khulai sijanaduna ngasi ayupung tare tabadagi thibagi thabak chathakibani adubu haujik faubagi oina lukhraba hakchang fangba leitri loinana ngarangdagi churakhiba nongna maram oiraga Imphal Turelgi imai leptana hengalakpana thihumbagi thabakta khudongchadaba mayok nahali adubu athubada lukhraba hakchang phangba ngamgani haina thihumbagi thabak aduda yauriba National Disaster Response Force ki team commander Aich Thang Joseph na Impact News ta phongdorakli Today we are conducting drowning operation here in Imphal River. Yesterday we had news that one person got drowned here, and as per requisition from ADC Imphal East, in the early morning we came here for searching the drowned victim. Till now we are conducting drowning operation using 2 boats, deep diving sets, and we have some good swimmers, deep divers, etc. My expectation from this operation is that because of the rise in water level, it may take 2 to 3 days for retrieving the dead body. Thaubal District Police na case oina lupa lakh ama lising marfunithoi heroin brown sugar ga konana miyoi ani fagat pangamkhre lilong tharau rok ta leiba MD makak mayum wahid ki yumda aina yadaba maongda drug leiba yonba chathare haibagi akaknaba pau ama fangbadagi mafam aduda Superintendent of Police Thaubal Jogesh Chandra Haubijam IPS ki micheng makhada Inspector NT Kendra Maitai OC CDO Thaubal na luchingba nupi police ki team yauba Lilong Police Station team amadi Tarataruk Suba AR gi apunba team amana mafam aduda changsinduna thihumbagi thabak chathakibani thagdok aduda heroin brown sugar soap case nipan plastic packet macha kunipan da haplamba heroin brown sugar sale oina lupa lakh amaga lising kunipan Maruti Alto car ama phagat pangamki potlam sing asiga konana
पुलिस ना फागत खरबा मियोय अदुदी MD मकक मयुम वाहिद चाही कुन मanga अपोकपा ND मकक मयुम मना लिलोंग थराव रोक अमदी महाकी लोइनबी नासिमा चाही कुलहुमदोइनी फागत पोटलम सिंह असिगा कोनना मखोय असि मखा ताबा लीगल एक्शन लौखटनबगी दमक लिलोंग पुलिस स्टेशन दा सिनखरे हाइरी COVID-19 की अथिंग मरक्ता कांगपोकपी डिस्ट्रिक्ट की कैथेल मानबी तमना गाड़ी अहुमदा पुरंबा क्वामना बेग तरा निपान कंगला तोंबीदगी इम्फाल वेस्ट पुलिस ना फागत पंगमख्रे SP इम्फाल वेस्ट की SP डॉक्टर S इबोमचा MPS की मीटिंग मखादा इंस्पेक्टर SR सिमरेन लुचिंगबा CDO सदानंदना अककनबा पाव अमा फंगबदगी कंगला तोंबीदा अचत अवोक चेक तौबदा मारुति वैन अनि registration number MN01W 9120 amadi MN01W 8725 amasung Maruti Wagoner registration number MN03 A 2837 da kwamana basket sing asi puramba thengnakhibani gari sing asiga konana phagat khraba driver sing adudi chinga kham surchandra chahi kungamari apokpa CH ningthauzau tairen pokpi awang laikai Wangkem Sanjit Singh chahi kuntaret apokpa W Sanaton Singh changangai awang laikai amasung khwairakpam Manglem Singh chahi kuntramari apokpa KIs punam kangpokpi bazar dagi ni hairi fagatlaba kwamana asi lupa lak mangaga lising ni furom gini fagatlaba polam Singh asiga loinana miyoi ahum legal action laukhatna bagi damak Sekmai police station da khutsina khre hairi Manipur की ओइना ग्राम पंचायत लेवल दा जिरीबाम डिस्ट्रिक्ट की बराक सर्कल मनुंग चन्ना लेबा जाकुराधोर ग्राम पंचायत ना COVID-19 फास्ट डोज कापा एलिजिबल ओइबा मसिंग दा चादा चामा वैक्सीन कापथोकपा मणिपुर की हांबा GP ओइबा ngamle ngarang numidang जिरीबाम डिस्ट्रिक्ट की डिस्ट्रिक्ट इम्यूनाइजेशन ऑफिसर डॉक्टर NG बेम्बेम ना जाकुराधोर दा लेबा प्रधान की युमदा पांगथोकिबा अचंबा थौरम अमदा जाकुराधोर GP ना COVID-19 fast dose का पयाबा eligible ओइबा मी सिंह दा चादा चामा चामा वैक्सीन कापथोकपा GP अमा ओइरे हाइना लाउथोखिबनी GP असिगी ओइना latest voter list report की मतुंग इन्ना voter listing अहुंगा चनी कुन लेरी असिगी मनुंगदा COVID-19 fast dose का पयाबा मियोय listing अहुंगा यांखै हुमदोय की मनुंगदा मियोय listing अहुंगा चहुम हुंबुद्रा मरी दा वैक्सीन कापथोखी मियोय लिसिंग अहुंगा चहुम हुंबुद्रा मरी असिगी मनुंगदा चही तरा निपान सुरगा वोटर लिस्ट याउदबा मियोय चहुमगा कुंदसु फास्ट डोज कापथोखी हाइरी प्रजा मयामनसु खोइबो वेलकम अमदी गुड एडवाइस तो लौबगी मतुंग दिंगना खोइना प्रजा मयामबो हाना थेमना खोतना दुदगदी प्रोजेक्टि अमुखना मोहिना खोइदा वैक्सीनेशन की मतंग दे खोइबो उन्नतिना खोइबो खोइदा एडवाइस पीबो हौजरे मरमदी मोहिना पोट खंगिरो पोटो पब्लिक मयाम सिंग हौजिक याम फजना खंगरे अदगदी कोरोना वायरस हाइसि करिनो हाइसि पब्लिक मयाम सिंग खंगरे अदि सोशल डिस्टेंस करिनो हाइसि खंगरे मरमसिना हुजुजिकति खोइना मयाम की मतेंग से खुद से पुनसलब कान से ददी खोइना जिरिबाम डिस्ट्रिक्ट मनुंग सिदगी यौरोल GP सिददी खोइना कोरोना वायरस से माइथिबा पीबो ngमगनि हाइबि आशा से इन याम थाजो होइना मयाम दा पाउजेन GP जरी मतंग स्वाइसिदा ब्रेक अमा लौजगे ब्रेक की मतुंगदा मालेम अमदी इंडिया की लैरिबा COVID-19 केस की अपडेट अमदी मणिपुर अमसुंग मालेम की तोंगान तोंगान बा इपाउसिंग पुदुना लाक्चगे इंपैक्ट न्यूज पु मिटिंग तादु लेबियु Admission form thajare Manipur University Kanchipur manata laiba Temple of Learning Degree College ki admission form thajare Professional course da BBA amasung BCA ni General course da BA amasung BSc course ni loina Temple of Learning Toll ki CBSE amasung atopa board ki pass rupa mahiru sing yengnaga class 11 Science Arts amari Commerce ki mingjan form thajare athuba da mingjan dheu akupa marol college amasung school ki office ta ki khangbi bagan नुंगाइरबा पाउ इम्पैक्ट टीवी की सब्सक्राइबर्स सिंगी दमकता लाखलिबा अगस्त अमदगी इम्पैक्ट टीवी की अनोवा पैकेज मरी चटनबा हौरगनी पैकेज सिंग अदुदी इम्पैक्ट वैल्यू 300 इम्पैक्ट मैक्स SD 380 इम्पैक्ट मिनी HD 350 इम्पैक्ट मैक्स HD 450 नि सब्सक्राइबर्स सिंग जुलाई 19 का मातोय फाउगी मनुंगदा इसा की मरी लेनबा LGO सिंग पाउ फाउना बिदुना पैकेज मरी असिगी मनुंगदा अपांबा अमा खनबिदुना का फाउनबा निंगसिंगजरी पैकेज असि तांग अनि फाउगी मनुंगदा का फाउद्रबदी ऑगस्ट तांग अहुमदगिदी पैकेज याउदबा मरमना चैनल अमता उबा फंगलारोय You are the future. School, a place where your future is carved. Exploring new ideas, spacious classrooms equipped with smart boards, well-stocked library, expression in art, educating young minds, even making stronger. This is where you start, cause it all begins with you.
UNACO School, excellence in education. mayam bu mukana taram nokchere bulletin asigi makha taba paw miyam da pizari haukiba pung kunmari da India da covid ki anawa positive case lising nifu gi mathakta hengalaki ngasi leina asidagi miyoi chamri ga kunithoi leikite amadi miyoi lising kuntra taru henbana layeng badagi fagalaktuna discharge tauki haukiba pung kunmari da leina asidagi fagalakpagi chang chada marfutara tare dasmik ahum manga oiki hauzik lebak asigi active case lakh mari lising tara hundoi hele covid ki apunba case crore ahum lakh tara taru hele laikidabagi apunba masing lakh mari lising kunmari chatret humbudragu hundoi sure amadi fagalaktuna discharge taukhibagi apunba masing crore ahum lakh nipan lising yang khai taret hele nakalamaromda malemgi oina covid ki apunba case masing crore taramapan lakh marfutara lising kuntaret hele laikidraba masing lakh nifuni thoi lising nifu hele amadi fagalaktuna discharge taukiba apunba masingna crore tara taret lakh marfutara taruk lising kuntra taret hele Indian Council of Medical Research na Bharat Biotech ki Covaxin na COVID-19 ki variant ama oiriba Delta Plus variant lying bada chauna kana ba fangle hairi Covaxin vaccine asi Bharat Biotech na Indian Council of Medical Research National Institute of Virology ga punna khutsam naraga puthoki bani Covaxin vaccine asi symptomatic COVID-19 da chada marfutara humdoi dasmik mari amadi Delta variant na chada humpumanga dasmik ani kana ba pi haina Bharat Biotech na phongdokhiba laikhrabani haukiba July gi tang 13 Kangpokpi district ki ichum kairap kom khulda thokiba khatna chainabagi thaudokta miron binupi amabu tamthina mabukta kaubada chenaba miyoising ngasi fauba fadana leibabu ichum kairap kom village women society na awangba thakta yaningdaba phongdorakli thaudok aduga mari leinana tha adugi tangkun tareta kaithel manbi PS day FIR pan khiba laikhrabasu ngasi fauba thabak to onthok tabana furup apik pani haiduna laithok labra haina society asigi maikaidagi lenga ki pukning chingsilakli nupida khut thakhiba thaudok adubu yaningdaba phongdoktuna khul adugi lampakta pangthokpa wakat mifamda ayang komna thaudok aduda soklabi tha marigi angang naupuribi akim kom rims hospital da laikat naduna leiri lamgi wahauda thokiba khatna chainaba aduda akim kom yaukhide haina nupida khut thakhiba thaudok aduda yaukiba ichum kairap kom mathak laikaidagi solen len thangna hi pauda phongdokhiba wafam yumpham yaude khulgi community hall da makha laikai miyam singna khulgi thoram amagi damak pullingai cheirakta mathak laikai gi miyam na landarakpa thaudok aduda akim masasu thoram aduda saruk yaki haibagi khudam changdam lei akim da natana makha laikai gi nupi kayabu mathak laikai gi nupa singna tamthina phu chaikhiba thaudok aduda chenaba singgi mathakta lamdam asida leiriba nupi singgi lup amadi chief minister na akanba mityeng changbiyu haina mahakna appeal tawrakli adona ipa brain nang na khalo nang na haibise chinga tam amatane haina haibdo ngasidi kari lerbra kari khoi yati piki haidona nang na action lo debra se mijeng changbiraga thuna anganna thuna ekhoi gi asi matang sida action lo biu ekhoi nupi mayam se yamna pendare haina ekhoi ngasi se hainingi adona asigumba leiba matang sida kuina lei halega ekhoi se kari su leitana khan baside ekhoi jam baroi ultrasound di nam khare anaba su phatri ado rims hospital da leibse ma se anaba se kari su chat thadri ase su phajan ne jeng bi de ado ekhoi jam pin de asimaram sida Kakchingi Community Health Center gi award pa Dr. Yauna atay award pa manpower sing athuba matam da haptuna hospital asibu athuba matam da district hospital amagi thakta mathau tawba hohanna kan na hotnari haina Kakching constituency gi MLA M Rameshona phongdorakli wafamasi Community Health Center Kakching da pangthokpa hospital asigi x-ray machine sinbagi thoramda haikibani Kakching district ki DC Digangmai CMO Dr. TH Rajen amadi CIC Kakchingi MO Dr. H Surjit Kumar yauna pangthokhiba thoram aduda MLA Rameshona makha taraduna Kakching district asi kumja Englishing ani tara tarukta mapungfaba district ama lauthoklagasu district asida mapungfaba district hospital ama leitabana ana layengi lamda theinariba khudong chadaba kaya asigi yenglaga CIC Kakchingi mathau taba staff sing athuba matamda hapnaba honari
Maram asina atenba matamgi manungda district asida ana layenggi lamda achauba ahongba amasu purakpa ngamlagani. Loinana district asigi miyamna COVID laina layengbada oxygen ki matangda thengnariba khudongchadaba kaya asigi yenglaga hauzik saba hauriba district asigi oxygen plant asisu August ki tang 15 faubada sangaduna miyamda sinanaba pandam thamli haiki. Honorable Chief Minister की leadership मखादा नसी कक्षिंग केंद्र की मनंग पाइखत की रही बा असिगुम्बा COVID-19 की 100 bedded hospital साबगी असिगुम्बा कन्ना इंसिलाई का थूना लोजिन दबा यादे है ना तौरे बसिदा तांग मंगा होगी मनंग ऑक्सीजन प्लान नसी अकोई वार फुटिंग ने सत्रगा completion तौरगा 15 अगस्त की ममांग नसी इनोग्रेट तौर है की मौंग कोई सथरी दरकार होगा CSC की डॉक्टर मया मथंग अकोई लागना अकोई डिस्ट्रिक्ट एडमिनिस्ट्रेशन ने CMO ने अकोई पूरा सिपुलगा टीम ममोइना अकोई कोविड थेंगना बका लोइना अतै तो जनरल ट्रीटमेंट की CSC सेंटर असी डिस्ट्रिक्ट हॉस्पिटल की स्टेटस ता प्रैक्टिकली फंक्शनली अपग्रेड तौनबा अकोई ऑनरेबल चीफ मिनिस्टर सु कन्ना होनरी Imphal West District Police na haukiba July gi tang 13 gi numidang wairamda flag post thetpa gari amadagi yungau liter chamri ga konana miyoi amak fagat pada chenai hairiba langjing makha lekai dagi laiktongbam Suresh apokpa laikhidraba Sunil Kawi hairiba pau asi aran bani hairiba miyoi asi hairiba lekai asi da leite haina yaifal lamjing club na thadorakpa chirol amada sengdorakli Police na maral ga loinana faraba miyoi sing amagi identity ningthina hangbiu laikai amabu mingchat thinaba hotna biganu haina club asigi chirol asina makhatari Saikhom Mirabai Chanuna English Singani Kunmari da pangthokadawriba Paris Olympic tasu amuk hanna medal lauduna laibak asigi mingchat puraknaba hotnagani haina phongdokre wafam masing asi Classic Hotel da pangthokiba State Bank of India na mahakpu taramna okpagi thoramda phongdokibani thoram aduda Mirabai na Tokyo Olympics ta silver medal lauduna India gi mingchat purakpagi damak SBI North East Circle gi General Manager Lun Kim Thangboina lupa lakh 10 gi manapi duna pukning thogatki Thoram aduda Mirabai Chanuna mahaki poknafam lamdam oiriba Lamlai constituency da SBI gi branch ama thambinanaba General Manager da haijakibagi matung inna Lamlai AC da SBI gi branch ama thamnanaba hotnagani haibagi thajabasu SBI Regional Business Office Imphal gi Regional Manager Girindra Sharma na pikhi मतिंगसु लाकदोरिबा कॉम्बिनेशन मयामदा हाइतारे कमोवल गर्ल्स एशियन गर्ल्स अतुगा 2024 दा तगुदोरिबा पेरिस ओलंपिक्स के सो आई मयामदी बोर्ड गी मेडल लोगोंगमना बकना होनागे मणिपुर से मयामना खंबिदे हाइजेरिबा असि गिदगी आइना मोटिवेशन से ओइरगा कन्ना अंतंदि होनरगा मणिपुर इमालेबा से वांगना थंगके अदुगा आई Sanariba weightlifting is very one and got nimbogi do Bamai, Mamma, Duna in a city, Chihima, Sutna in a Pura sacrifice to the guy in Manipuri, Purina, Jol, Kurandi, and Gitamaka, the Dosava, Board, Mayam, Nusibi, Duna in a city, Tokyo Olympics, the Medalova, on the Rectoni. Hauzik chathariba Tokyo Olympics ki hockey masana da India gi nupi team na semi final changduna puwari semkre masana asigi ngasi semi final ki damak sana ki ba match aduda India na Australia bu panjil amasino da maithiba pikhibani oi hockey stadium north pitch da sana ki ba match aduda India bu mai pakhan ki ba panjil adu Gurjit Kaur na chankibani panbaya badi hockey masana da India gi nupi gi hockey team na Olympic ki semi final changba ngamba asi handaki asina ahanba oiri Aroibada bulletin asig headlines amuna miyamda thamjari Urea gi authorized dealers singna approve tawba rate tagi hena yonba dalengak na action lawba hokre agriculture department na checks na hotna badagi lake che urea leiba pangdrabani haina agriculture minister oinam lukhoina thamlakli Agriculture Department ki har yenbagi thawong asi maong maril tade haina lawmi singna pentaba phongdorakli Department ki maikai dagi policy leitaba maongda ngaihak ki wangang duna leire haina maral sirakli Hata Golapati da curfew manungda lampak ta thoraktuna football sanaramba mioi ama police lakpa ubadagi Imphal turel da chongthaduna chenaba hotnabada turel dagi fawgalakidre hauzik fawba thiba khangdana leiri
अमसुंग इंडिया दा हौखिबा पुंग कुनमरीदा मियोय लिसिंग निफुगी मथक्ता कोविड पॉजिटिव ओइखे लेना असिदगी मियोय चमरीगा कुनिथोय लेखिद्रे मियोय लिसिंग 53 हेनबना फगलक्तुना फगलक्तुगी चांग चादा 43.3 ओइरे